Mizoram the isingdagi pokpa laina sandorakpadagi miyoi manga sire Myanmargi sandorakpa oiramba yai thajanari Mizoram gi Langtalai district the isingdagi pokpa oigani thajaba laina ama sandoraktuna haujuk phawbada laina asina miyoi manga sikhre haina agency gi pauna phongdorakli district asigi authorities singna laiset asigi matangda thi humbigi thabak paikhatpa haukibaga loinana laina asi Myanmar gi khungung amadagi sandorakib oiramba yabagi thajaba lai hairi masigi matangda Longtalai gi Deputy Commissioner Doni, Senior Medical Officer Lalmu Awama Zongte ga loinana emergency mi phamduna laiset asi lakchil hauna bathabak thoram sing paikhanaba khananai na khri Medical Officer Zangte na phungdokhibada isingdagi sandorakpani thajaba laiset asigi case tha asigi mari dagi hauna report torakhibani masigi mari leinana Longtalai gi mafam kyadigi isingi sample khongatuna Mizoram Medical College and Hospital test tonaba thakre preliminary evidence ki matung ina laisat asi Myanmar gi salasusa khungang gi sandur amba oirambe yai haina thajanari laisat asida sikhraba miyoi manga adu marina Mizoram ga tainana leiba salasuswa khungang gi ne duga amana Mizoram gi kaki suswa khungang gi ne hari Hausuk phawbata laina asi nare khanglaba mi kunga tarek sukhrei Mizoram gi authority na su rapid response team RRT deploy tawduna madi local health workers sing da surveillance ki thabak thoram sing pakhananduna section thoram na khotkhrai authority sing na Longtalai gi kakichuwa khunga si sayolama gi oina containment zone ni han lokthokhrei khunga si da medical amadi emergency service natana sangthok sangshin tawba pumthing thingkhrai hari Service kata security force nga kapnabada Maoist taruk sikri sai sida state sida thokiba numai kapnaba ki thaudok sing sikhiba Maoist ani ga yankhai ki mapan suri Service at ki Bizapur district thokiba security force nga numai kapnaba ki thaudo amada Maoist taruk sikri haina police na phongdokri Bizapur gi superintendent of police Zetendra Yadav na phongdokpa gi matu in numai kapnaba ki thaudo ngang district sigi Indravati National Park area ra thokibani maknai ki Indravati National Park area da senior Maoist cadre sing lairi haiba pau phangbari special task force amadi Bizapur amasum Danteweda district ki district reserve guard ki personal sing operation chatharingai da maphamdura lerama Maoist sing na nomai kapsilakpudu gi security personnel sing na handuna kapna khian phungdokladun ASP na ki nomai kapna bigi thaudo adu ki matung thaudok thokphamdu da thihum bigi thabak sathabada Maoist taruk sidun lerama thena ki thaudok thokphamdu gi Insas rifle ama 10 gun sin 303 rifle ama masum pokhai biyaba masak sing yauna kusuk kulai kaya muksuk phangki hena phongdok ladunu mahang hai Buster Fighter Central Reserve Police Force amasum Service Guard Armed Force ki ahenba team sing ju sanction ki baga loina hauju area adu makha na operation sathari maraksida mai pakna sathaki operation adu thagat baga loina masi Maoist ki problem muthatna bigi maikei da thangjilakpa atopa khongtha amani haina Chief Minister Vishnu Deosai na phongdokri masi security force singi damakta Maoist ki problem mapung phana muthatna bigi maiki da asoba mai pakpa amani haina phongdokladuna eksa thagalakpa orolamada sain hai makhoi gi thaunabu makna ikai khumna boli paujel pauksi gi editorial meyam na thamjari Census record sahida mama man Angang ahum mari pokpa thingnari sei sigi March ki tang taraga nipan Supreme Court of India na tha ahum ki manung da India ki awang nupoki state Arunachal Pradesh Nagaland Manipur amasum Assam gi delimitation ki thabak loisin gada bani haina matam pikhrabani na Manipur gi oina su asengba asumba census ta yumpham oiraga delimitation tawada bani madu natrabadi delimitation tawba maram sadi habadugi aset pa phirep ama lomina basangi Manipur da Myanmar Bangladesh yaun atai leibak singdagi sangsilakpa mitop miyansa kaya lei habisi punamangna khangnara po aphamni India gi leiriba law singna mitop miyansa khangdokpagi thabakti ama phaw tawduna census amadi delimitation tawbagi wafam tamak warep lawba habisi nakal namatigi yengba asawba aranba mani asoiba magi mathangda asoiba amu henjina tawsinbagi thawngni Supreme Court ki yathangi matung ina pangthokadoriba census amasum delimitation asigi mangoinana Myanmar refugee kya sangsilaktuna leiriba Mizoram dali mitop khandokpa madi biometric lawbagi thabak khumang yangsina sangsinba uri census ki thabas missing hengatpagi sayenaba mafamna pangthokpa yaro hena Census of India Act 1948 na mayek singna supalle habisi India lengana usinadri Manipur mitop kya sangsinuna khunda leita aduna laikhre habisi center amasum state lengana sabsana khanglabani English ngani ga ama census ta sandel gi sakpi karongda
ꯆꯥꯗ ꯆꯥꯝꯃꯒ ꯇꯔꯥꯒ ꯅꯤꯄꯥꯟ ꯃꯤꯁꯤꯡ ꯍꯦꯟꯒꯠꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯁꯥꯏꯀꯣꯛꯇ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡ ꯆꯍꯤ ꯑꯃꯗ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯍꯤꯁꯇꯣꯔꯤ ꯂꯩꯇꯕ ꯃꯤ 2,000ꯒꯤ ꯆꯥꯡꯅ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯍꯧꯈꯤꯕ ꯏꯪ 2,001ꯒꯤ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠꯇ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯗꯕ ꯑꯗꯨ ꯆꯤꯡꯒꯤ ꯁꯕ ꯗꯤꯕꯤꯖꯟ 7ꯗ ꯌꯥꯝꯅ ꯆꯠꯅꯗꯕ ꯃꯑꯣꯡꯗ ꯃꯤꯁꯤꯡ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯆꯌꯦꯠꯅꯕ ꯑꯁꯤꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯈꯤꯗꯦ꯫ ꯏꯪ 2002ꯒꯤ ꯁꯦꯟꯁꯁ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯔꯨꯜ ꯁꯕ ꯗꯤꯕꯤꯖꯟꯗ ꯃꯤꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯗ 169.78ꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯈꯤ꯫ ꯃꯥꯎ ꯃꯔꯥꯝ ꯁꯕ ꯗꯤꯕꯤꯖꯟꯗ ꯃꯤꯁꯤꯡ ꯆꯥꯗ 194.12ꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯈꯤ꯫ ꯄꯥꯎꯃꯇꯥꯗ ꯆꯥꯗ 122.63ꯒꯤ ꯆꯥꯡꯗ ꯃꯊꯪꯁꯤꯠꯅ ꯍꯦꯟꯒꯠꯈꯤ꯫ ꯆꯤꯡꯒꯤ ꯁꯕ ꯗꯤꯕꯤꯖꯟ ꯈꯔ ꯑꯁꯤꯗ ꯍꯦꯟꯒꯠꯈꯤꯕ ꯃꯤꯁꯤꯡꯒꯤ ꯆꯥꯡ ꯑꯁꯤ ꯃꯃꯥ ꯑꯃꯅ ꯆꯍꯤ 12 ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯆꯍꯤ ꯑꯃꯗ ꯑꯉꯥꯡ 2ꯔꯛ ꯄꯣꯛꯄꯒꯤ ꯐꯤꯚꯝꯗ ꯑꯣꯏꯔꯤ꯫ ꯃꯁꯤꯅ ꯃꯃꯥ ꯑꯃꯅ ꯆꯍꯤ 10ꯗꯒꯤꯅ 23 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯄꯣꯛꯄꯒꯤ ꯔꯦꯁꯤꯌꯣꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ 2.1 ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯐꯦꯃꯤꯂꯤ ꯍꯦꯜꯊ ꯁꯔꯚꯦꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯤꯇꯩꯁꯤꯡꯅ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ 1.77, ꯃꯨꯁꯂꯤꯝꯒꯤ ꯑꯣꯏꯅ 2.34 ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡꯒꯤ ꯑꯣꯏꯅ 2.94 ꯑꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯀꯨꯀꯤ ꯖꯧꯁꯤꯡꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ, ꯐꯦꯔꯖꯣꯜ, ꯇꯦꯡꯅꯧꯄꯥꯜꯗ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄ ꯃꯤꯁꯤꯡꯅ ꯍꯦꯟꯅ ꯂꯩꯁꯤꯜꯂꯛꯄꯅ ꯆꯤꯡꯃꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯤꯁꯤꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠ ꯂꯥꯈ ꯀꯌꯥꯅ ꯉꯝꯈꯩ ꯂꯟꯁꯤꯟꯗꯨꯅ ꯂꯦꯞꯇꯅ ꯈꯨꯟꯗꯥꯁꯤꯜꯂꯛꯂꯤ ꯍꯥꯏꯕꯁꯤꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯛꯄ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯃꯤꯠꯅ ꯎꯕ ꯊꯧꯗꯣꯛꯁꯤꯡꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯂꯕ ꯉꯥꯛꯇꯅꯤ꯫ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯊꯣꯛꯇꯅꯕ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯋꯥꯐꯝ ꯗꯣꯀꯨꯃꯦꯟꯗ ꯌꯨꯝꯐꯝ ꯑꯣꯏꯍꯟꯁꯤ꯫ ꯆꯞ ꯃꯥꯟꯅꯕ ꯃꯤꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯂꯣꯛ ꯁꯚꯥ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯍꯨꯠꯁꯤꯡ ꯈꯟꯅꯕꯒꯤꯗꯃꯛꯇ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤ ꯑꯄꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯇꯧꯗꯕ ꯍꯥꯏꯕꯗꯨ ꯂꯦꯞꯂꯤꯕꯅꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯅꯣꯔꯊ ꯏꯁꯠꯀꯤ ꯁ꯭ꯇꯦꯠ 4ꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯅꯕ ꯊꯥ 4ꯒꯤ ꯃꯇꯝ ꯄꯤꯈ꯭ꯔꯕꯁꯨ ꯃꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯔꯥꯟꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯁꯦꯟꯁꯁ ꯑꯁꯤ ꯍꯥꯟꯅ ꯆꯨꯝꯊꯣꯛꯇꯨꯅ ꯑꯃꯗꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯨꯅ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁ (NRC) ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯔꯕ ꯃꯇꯨꯡꯗ ꯄꯨꯊꯣꯛꯄ ꯑꯁꯦꯡꯕ ꯁꯦꯟꯁꯁ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯗꯕꯅꯤ꯫ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯁꯦꯟꯁꯁ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯟꯕꯅꯤꯅ ꯑꯔꯥꯟꯕꯗꯨ ꯆꯨꯝꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯗꯤꯂꯤꯃꯤꯇꯦꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯁꯤ ꯄꯥꯋꯔ ꯌꯥꯝꯅ ꯂꯩꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯕꯅ ꯀꯃꯤꯁꯟ ꯑꯁꯤꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯅꯠꯇ꯭ꯔꯒꯅ ꯑꯣꯔꯗꯔ ꯑꯗꯨ ꯀꯣꯔꯠꯇ ꯆꯠꯇꯨꯅ ꯆꯦꯂꯦꯟꯖ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯀꯃꯤꯁꯟꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯍꯧꯗꯨꯅ ꯑꯔꯥꯟꯕ ꯁꯦꯟꯁꯁꯇ ꯂꯩꯔꯤꯕ ꯃꯤ ꯃꯁꯤꯡꯒꯤ ꯔꯦꯀꯣꯔꯠ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯁꯤꯠ ꯑꯃꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠꯀꯤ ꯕꯥꯎꯟꯗꯔꯤ ꯁꯦꯝꯗꯨꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯂꯣ ꯀꯣꯔꯠꯇ ꯆꯠꯄꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯍꯧꯗ꯭ꯔꯤꯉꯩ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯒꯤ ꯃꯔꯝ ꯆꯥꯗꯕ ꯃꯌꯥꯝ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯍꯟꯗꯅꯕ ꯃꯤꯌꯥꯝꯅ ꯍꯣꯠꯅꯃꯤꯟꯅꯕ ꯇꯉꯥꯏꯐꯗꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯏꯪ 2001 ꯑꯃꯗꯤ ꯏꯪ 2013ꯒꯤ ꯁꯦꯟꯁꯁ ꯔꯤꯀꯣꯔꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯗꯕ ꯑꯃꯗꯤ ꯑꯔꯥꯟꯕꯅ ꯄꯤꯛ ꯊꯜꯂꯤꯕꯅꯤ꯫ ꯏꯪ 2013ꯒꯤ ꯁꯦꯟꯁꯁꯇ ꯃꯐꯝ ꯈꯔꯗ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯤ ꯃꯁꯤꯡꯒꯤ ꯆꯥꯡ ꯑꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯍꯦꯟꯒꯠꯄ ꯀꯌꯥ ꯌꯥꯎꯔꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯐꯝ ꯈꯔꯗ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯤ ꯃꯁꯤꯡꯒꯤ ꯆꯥꯡ ꯑꯗꯨꯗꯤ ꯆꯍꯤ ꯑꯃꯗ ꯃꯃꯥ ꯑꯃꯅ ꯑꯉꯥꯡ 3-4ꯒꯤ ꯄꯣꯛꯄꯒꯤ ꯃꯑꯣꯡ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯇꯧꯈꯤꯕ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯑꯗꯨꯅ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯤ ꯃꯁꯤꯡꯒꯤ ꯑꯟꯅꯦꯁꯔꯦꯜ ꯄꯣꯄꯨꯂꯦꯁꯟ ꯒ꯭ꯔꯣꯊ ꯊꯣꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯦꯡꯕ ꯃꯤ ꯃꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯄ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯄꯥꯏꯈꯠꯇ꯭ꯔꯤꯉꯩ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯂꯣꯟꯅꯔꯤꯕ ꯂꯩꯕꯥꯛ ꯈꯔꯗꯒꯤ ꯆꯪꯈꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯈꯟꯗꯣꯛꯇ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯃꯗꯨ ꯑꯁꯦꯡꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯣꯏꯔꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯦꯟꯈꯠꯄ ꯉꯝꯂꯔꯣꯏꯗꯕ ꯃꯥꯡꯖꯕ ꯑꯃ ꯑꯣꯏꯒꯅꯤ ꯑꯃꯗꯤ ꯂꯝꯗꯝꯁꯤꯗ ꯑꯔꯥꯟꯕ ꯄꯨꯋꯥꯔꯤꯒꯤ ꯂꯃꯥꯏ ꯑꯃ ꯍꯥꯡꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯃꯔꯝꯁꯤꯅ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯔꯕ ꯃꯇꯨꯡꯗ ꯑꯁꯦꯡꯕ ꯁꯦꯟꯁꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯗꯕꯅꯤ꯫ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯈ꯭ꯋꯥꯖꯥ ꯑꯁꯤꯐꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯏꯁꯂꯥꯃꯥꯕꯥꯗ ꯑꯃꯁꯨꯡ ꯁꯥꯎꯊ ꯋꯥꯖꯤꯔꯤꯁꯇꯥꯟꯗ ꯇꯦꯔꯣꯔꯤꯁꯠꯅ ꯍꯟꯗꯛꯇ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯑꯃꯗ ꯃꯤꯑꯣꯏ 12 ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ 25ꯒꯤ ꯃꯊꯛꯇ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯑꯗꯨꯕꯨ ꯄꯥꯀꯤꯁꯇꯥꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯃꯅꯨꯡꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯈ꯭ꯋꯥꯖꯥ ꯑꯁꯤꯐꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯈ꯭ꯔꯦ꯫ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯈ꯭ꯋꯥꯖꯥ ꯑꯁꯤꯐꯅ ꯑꯐꯒꯥꯟ
Taliban lengakna militant singbu sogatpa amasung misi mina thokwanbada asoba thaudang loriba militant singbu yokhattuna thambagidama Taliban lengak maral sikhi ngara numitang pung 3 makhai duwaita urkhulgi mawba kepta satluraga halakpagi lambida litan yoramdai urkhulgi Kuki mob kharana nungthomduna madi lisai sizinaduna attack tarakre hari haribe attack aduna miyoi ani soktuna hospital da pukhatkhre hari adroina miyoi mapanamana Fazin Hauraga, Kona Litan Police Station Sinakre Hari. Narang Sakiba Riders team Madu Mio Kuntraga in Twin Saba Bite Tarakaruki team Amani Hari. Makoi Buhalakwiki Lambi Litan Joromda Kuki Singna Kamduna Saktak Se Putona Bahibada Makoi Maite Pangalni Mawa kept the bite release at Lubani Hainaki Adobu Makoina Tasinadan Ete Edu Taroki Benehari Haribo Apamasi Altab Hussein Kauba Uruptagi Taudu Washida Makong Sulaba Miyoi amana phone torakpan hari ma hausi Jennings Hospital da anabana maram oiraga treatment sa thari